ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯂꯣꯡꯄꯨ ꯂꯥꯛꯆꯔꯦ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯇꯧꯔꯦ ꯂꯐꯨ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯦ ꯏꯃꯥꯒꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯇꯥꯎꯔꯦ ꯑꯗꯨ ꯉꯥꯅꯝ ꯑꯃꯅꯦ ꯂꯐꯨ ꯏꯔꯣꯟꯕꯒ ꯏꯃꯥꯒꯤꯗꯤ ꯂꯐꯨ ꯏꯔꯣꯟꯕꯅ ꯉꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯆꯥꯗꯣꯏ ꯑꯗꯨ ꯂꯥꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯅꯣꯡꯁꯤꯡ ꯇꯥꯕꯅꯤꯅ ꯂꯥ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯦ ꯊꯨꯡꯒ ꯊꯨꯡꯗꯕ ꯍꯥꯏꯗꯤ ꯇꯧꯔꯦ ꯂꯥ ꯑꯗꯨ ꯂꯐꯨ ꯏꯔꯣꯟꯕꯁꯤ ꯁꯤ ꯁꯥꯏꯗ ꯍꯥꯞꯄꯦꯕꯀꯣ ꯂꯥꯏ ꯍꯔꯥꯎꯕ ꯃꯈꯣꯟꯁꯨ ꯀꯟꯅ ꯇꯥꯔꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥ ꯆꯠꯂꯨꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯂꯥꯏ ꯍꯔꯥꯎꯔꯤ ꯑꯗꯣ ꯑꯗꯨꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯇꯥꯔꯦ ꯅꯍꯥꯟꯈꯩ ꯅꯨꯡꯗꯥꯡꯗꯤ ꯂꯥꯏ ꯑꯃꯨꯛ ꯅꯝꯗ꯭ꯔꯕꯅꯦ ꯑꯗꯣ ꯉꯁꯤ ꯅꯝꯕꯅꯦ ꯑꯗꯣ ꯆꯥꯔꯁꯤ ꯃꯗꯨꯗꯤ ꯂꯥꯏ ꯏꯃꯥꯅ ꯄꯥꯛꯅꯝꯗꯨꯗꯤ ꯉꯥꯅꯝꯗꯨꯗꯤ ꯉꯥ ꯍꯥꯞꯄꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯉꯥ ꯊꯛꯆꯜꯂꯦ ꯉꯁꯤꯗꯤ ꯉꯥ ꯑꯗ ꯐꯛꯄꯥꯏꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗꯩ ꯍꯦꯛꯑꯦ ꯉꯁꯥꯏꯗꯩ ꯍꯦꯛꯍꯧꯗ꯭ꯔꯕ ꯑꯗꯨꯗꯨꯅ ꯐꯖꯅꯗꯤ ꯇꯤꯟ ꯅꯨꯡꯃꯜꯂꯦꯀꯣ ꯇꯤꯟꯕꯨꯗꯤ ꯂꯩꯇꯦꯗ ꯅꯣꯡ ꯇꯥꯕꯩ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤ ꯑꯗꯣ ꯆꯥꯔꯁꯦ ꯑꯩ ꯂꯐꯨ ꯏꯔꯣꯟꯕ ꯍꯥꯟꯅ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯌꯦꯟꯒꯤ ꯔꯦꯕꯤꯁꯤ ꯊꯝꯕꯅꯦ ꯑꯩꯅ ꯆꯥꯔꯁꯤ ꯃꯥ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯉꯥ ꯊꯥꯛꯄꯁꯤꯅ ꯍꯥꯎꯋꯦ ꯃꯥꯁꯨ ꯆꯥꯔꯒꯦ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯍꯥꯎꯋꯦ ꯑꯗꯣ ꯃꯨꯀꯥ ꯉꯥꯗꯣ ꯉꯁꯥꯏ ꯍꯪꯉꯛꯄ ꯄꯋꯥ 100 ꯀꯤꯂꯣꯗ ꯆꯥꯝꯃꯔꯤꯅꯤꯃ ꯅꯠꯇ꯭ꯔꯥ ꯏꯃꯥꯏ ꯄꯦꯝꯃ ꯉꯥꯀꯨꯞꯀ ꯈꯨꯇꯥꯡꯁꯦ ꯍꯧꯖꯤꯛ ꯉꯥ ꯃꯆꯥꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯈꯔ ꯀꯟꯅ ꯁꯥꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯎꯋꯦ ꯏꯃꯥꯏꯅ ꯊꯣꯡꯕꯁꯨ ꯑꯩꯈꯣꯏꯗꯤ ꯆꯥꯎ ꯇꯨꯡꯍꯟꯕꯤ ꯃꯆꯥꯁꯨ ꯁꯨꯃꯥꯏꯅ ꯁꯣꯛꯇ ꯌꯧꯔꯛꯑꯣꯏ ꯀꯅꯥ ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯌꯧꯔꯛꯑꯣꯏꯕ ꯂꯨꯄꯥ 200 ꯄꯤꯌꯦ ꯀꯤꯂꯣ ꯑꯩꯈꯣꯏ ꯆꯥꯎꯔꯁꯨ ꯐꯅ ꯆꯥꯎꯔꯕꯣ ꯍꯥꯎꯋꯦ ꯏꯃꯥꯏꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯤ ꯂꯐꯨ ꯏꯔꯣꯟꯕ ꯍꯥꯎꯇ꯭ꯔꯣ ꯏꯃꯥ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯂꯐꯨ ꯏꯔꯣꯟꯕꯒ ꯐꯛꯄꯥꯏꯒꯗꯤ ꯈꯨꯍꯥꯎꯑꯃꯅꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯛꯅꯩ ꯃꯤ ꯂꯐꯨ ꯏꯔꯣꯟꯕꯗꯤ ꯐꯛꯄꯥꯏ ꯍꯥꯏꯅꯩꯅꯦ ꯑꯇꯣꯞꯄꯁꯨ ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯅꯣꯡꯅ ꯍꯦꯟꯃꯟꯗꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯇꯤꯜꯍꯧꯒ ꯂꯣꯏ ꯄꯠꯁꯜꯂꯛꯄꯗꯣ ꯃꯥꯗꯤ ꯄꯠꯇꯤ ꯄꯠꯀꯟꯗꯗꯥꯏꯅꯦ ꯏꯃꯥ ꯏꯁꯤꯡ ꯇꯤꯜꯍꯧ ꯍꯥꯏꯅꯦ ꯄꯠꯇꯦ ꯑꯗꯨꯏꯗꯨ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯔꯝꯃꯒ ꯍꯦꯛ ꯍꯥꯡꯈꯤꯕꯁꯦ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯕꯅꯦ ꯍꯦꯛꯇ ꯂꯣꯏ ꯄꯠꯂꯦ ꯅꯨꯡꯁꯥꯁꯤꯁꯨ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯐꯨꯗꯣꯔꯛꯄꯅꯤ ꯍꯥꯎꯋꯦ ꯍꯥꯎꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯌꯦꯟꯗꯣ ꯍꯥꯎꯋꯦ ꯃꯔꯨ ꯆꯤꯛ ꯉꯝꯗꯕ ꯃꯩꯇꯩ ꯌꯦꯟꯅꯤꯅꯀꯣ ꯕꯣꯏꯂꯔꯁꯤꯅ ꯕꯣꯏꯂꯔꯒ
mấy tí đi em có lừa nữa cái nào học đi เฮาแต่ค่อยรวยเป็นเฮาแอ่ ừ ซึ่งมันมาดู cân mà อืมna chị cũng làm hả bông người đấy luôn đó ใช่ไหมไล่ผู้สาวรวยไปตรงนั้นห้องงานอะไรคนเดียว ai cũng nhìn không tiền มาเป็นมันค่อยจ้าทำมัน ừ แต่ร่ำตามัน ừ bữa này chúng ta giờ là không ta xin hao nên là bữa này mình làm qua ไล่ผู้ก็เลยเหรอวะ ừ แล้วก็ทำผู้ที่กระโจนนี่ ừ nè cha có kể มาเพื่อนเนาะว่า ไอ้หนูจ้ะ cha happy cái gì à đấy อืมแล้วกูจะมาควรตาไปเนี่ยมันต้องตาเลยน่ะ cha ตัวลาบน่ะลาบไปก่อน ừ mai chia cắt này tại lâm hang đây này เอาลำพังไปอ่ะ ừ เอาค่อยสมนักกันค่อยอายุก็จะคงไปเตาดินเนี่ย ừ เฉลี่ยเนี่ยปานเบี้ยทั้งเดีย này นักที่นี่เนี่ยแบบ ừ ตาแต่แบบที่นี่ที่ลาเป็นมันทำเจ ừ ที่นี่นักตาอะไรกัน ừ mà bà cha có thể sẵn ra đây vì nó yung là cái khăn dân gì อ่า yung làm cung bao giờ xin làm làm hang là bù bù được gì เอาค่อยอย่างนี้เจ ừ มาป้าเจ mà bà được ไอ้ลาไปด้วยนะ cái đó có cái มอ này งเลยเอ้แล้วมันชิลามีแบบค่อยปานแบบนั้นจ้ะ này lấy làm bàn giờ vào đây ra lấy hao xa lại lại là sang đây xa làm mà được chỉ được phần
ꯂꯩꯕꯨꯗꯤ ꯄꯥꯝꯃꯦꯕꯀꯣ ꯎꯝ ꯑꯗꯨ ꯂꯩꯍꯥꯎ ꯅꯨꯡꯍꯥꯎꯗꯤ ꯑꯩ ꯀꯥꯏꯅ ꯎꯝ ꯁꯤꯅꯤꯡꯕꯗꯤ ꯄꯣꯛꯇꯦ ꯑꯩꯗꯤ ꯎꯝ ꯏꯃꯥ ꯂꯣꯏꯔꯦ ꯂꯣꯏꯔꯣ ꯂꯐꯨꯗꯤ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯋꯦ ꯂꯐꯨꯔꯣꯝꯕꯗꯣ ꯑꯩꯅ ꯉꯥ ꯊꯥꯛꯆꯜꯂꯦꯕ ꯉꯁꯤꯗꯤ ꯎꯝ ꯑꯗꯨꯗꯤ ꯏꯃꯥ ꯂꯣꯏꯁꯤꯜꯂꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯃꯊꯪ ꯄꯥꯝꯕꯤꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯟꯅ ꯃꯈꯣꯟ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯥꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅ ꯀꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯏꯃꯥ ꯏꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯣꯡ ꯂꯥꯛꯄꯤ ꯇꯥꯔꯒꯗꯤ ꯕꯥꯏ ꯃꯌꯥꯝ